नुपी अनिबु खुंगोइनबदा सेनबदि हाइबा मियोय अमसु फाननबगिदमक्त पुलिस न मयुमदा थिरमले तुंगदा मियोय अदुगी युम मियामना मई थाखरे कुकी सिंगना मोरेदा मी लेनद्रब मैतैगी युम मई थाखरे पुलिस स्टेशन ममांगदा नुपी सिंगना खोंजंग चंगसिंखरे नुपी सिंगना मियोट मिनै चथबगी मायोक्ता चथखिबा मियामगी मिफमदा चीफ मिनिस्टर सु सरुक याखरे नुपी समाज की मायोक्ता चथरकप क्राइम लेंगा असिना तुमिना लेथोक्लोय हाइखरे हौखिबा नुमित हुमरा निफानी कराइदा लेरुबनो हाइना इंडिया की प्राइम मिनिस्टर नरेंद्र मोदी यावना इंडिया की मिपुंग खुदिंगमक्ता महेश्वर थौनावजमना वहंग तौरकले Sandel thabak suba satkhibadagi thiba khangdan lerakhiba miyoi ama kuki singna faraga hatkre haina imung manungda pau pirakre Indonesian IM gi lan misingna masagi mayumdagi numai sindon da fadna pukhiba ZUF ki commander ama numina kaptuna halaga hundok lamdei Irai baki damakta kathokraba athauba singde ikai khumnaba utkibaga loinana miyamgi mifam na tongan ba warep tarani thui lokre amadi nupi anibu masada fi thongandana khongoi nakhiba thong adubu yaningdaba phongdoktuna mafam kyada miyamna khongjang changsingkre Kurumjari, Mami TV Prime Time News Mijing Tabir Punapu Amberji Toksom na Taram Noksari, Hoji Pau Sandok na Pijari. Tongan ba social media platform singda viral oirakhiba nupi ani fi thongandana masing yamlaba nufa mayamna nateisa da bomong da koi pupuraga satkibagi matang da video ama viral satkraba matung thodo adu da senabani haidba miyoi ama police na fana nabagi damakta ngasi ayuk thiba laklamba matung laikai miyamna miyoi adugi mayum mai thakre police na ngasi ayu angan bada thiba laklambadagi Miyam sangduna yung may thakibagi thodo adu ayuk pung taramakairom tabada Thawal district ki Wangjing Hodam ba mamang likay da thokibani yung may thabi kraba police na thiba laklamba miyoy adudi Laishram Kavi Sandra Allies Singapore sa ikun apok ba Laishram ibom sakawi Wangjing Hodam ba mamang likay dagini likay adugi mayra paibising na fongdorak pada furup amabu oiro nupi angang da sathaba miyot minay asi aikoi mama oibising na yabang amloy Nupi aikoina nupi gi izet ngakani thodo asi yamna laibak thibani tholiba thodo asi da irang asi da nupi singi damakta leptuna laigani lengak na sumisang mikhai nai na thabak tobigano haiki hojik chatharibe irang asi su chief minister amadi prime minister na athuba da loisilo haraduna thodo asi da senabani haiduna police na thiba laklam liba miyoi asi laikai asi da leibe yaroi kanagumba singna mating pangsin ba tobigano haiki nupi akoina nupi gi izet ngak moina akoi thoda afana mama moina akoi yaningde Suku mathabakse koki no oisno koki susin da tabiyo mitai da wale mitai ki tabiyo aduga share akoi khakta misang mikhai nai ba thabakse tabiyo no hai basi mai mayam ngam phamda apin tawjeri jati gun me koina koki oigera naga oigera mitai oigera muslim oigera irang ji matung ina pi ba jasi ni pa ngai na thaba chi dam ta koini pi me pandem ta oi le kai ja thokpa thau wa thok khudi moksu akoina loina han khangan biraga akoina loina solution Ngasi Imphal thunglakhiba All India Mahila Congress Committee ki President Neta Antoinette Di Jausa yauna Congress ki nupi singi oiba mihut kangbu amada ngasi Manipur ki Governor ga haktengna na unaduna hojik lamdam masida thoklibe irang amadi nupi anibu ot naikibagi video ama social media da site thorakliba adugi matang da wafam kya thamkre Governor ga unakhiba adu de MPCC ki BPL Tilotama Manipur Pradesh Mahila Congress Committee ki President M Sharma Assam Pradesh Mahila Congress Committee ki President Mira Bothakur Goswami AIMC की जनरल सेक्रेटरी डॉक्टर सीमा सदिका
Manipuri Hanagi Minister A.K. Mirabai, Assamgi Hanagi Minister Pranati Fukan Amade, Assam Pradesh Congress Committee ki Senior Spokesperson Barnali Fukam Saruyaki. Governor Go Unaruba Matungasi Numidang Ras Babangi Get the Pami Singo Unabada All India Mahila Congress Committee ki President Neta Antoinette D. Sauzana, Haiki Lamdam Asigi Nupi Singbu Ngaksin Binaba Manipur ki Governor da Takshin Kibagaloinana Memorandum Amasupishin Kre Haibe Yauno Wafong Kia Fongdoki. All the FIRs that are registered in the state of Manipur where there is a violence against women, that should be known. She has told us that she will talk to the DGP and get a list of all such cases in Manipur so that women's security be the priority and so that those women are taken care of, those women, whoever is the culprit be punished, and also so that women's security be the most important thing in Manipur. We want peace in Manipur. Our hearts go out to all those who have been affected during this 3 months over here in Manipur. Manipur, we love you. Be strong, and my request to all the women of Manipur, know that you mean strength. Know that the women of India are with you. Stand by each other, be with each other, and Manipur will emerge stronger. Border town Oribo More the cookies in the Mafam Madudagi Lanjin Akraba Maiti sing a laner Mayum Ama Maitakre. Atopatodo Amadana More the Masingam Labunapis in the Kongjang Sanction Krehari. Todori Matang the Falen Bazaar the Ladibo Mami TV gi Palmi Atopon Sanbi Amadi Mami TV News ki editor Damendra Wangkem Sa Anigi report ama. Border town Oribo More the cookies in the Mafam Madudagi Lanjin Akraba Maiti sing a laner Yum Ama Maitakre. Atopatodo Amadana, More the Masing Yamabunapishna, Kong Sansin Kre Heidi, Hauji Palen Bazaar, Lady Mami TV Palmi, Atopum Sanbi the Gitodok Adu, but Okama Tokibano, Haujikari film the lady we have to come in with Tanzama, a Hoylona Bonazage, a Sanbi how you see, More Border town Oribo More the one to one to you may sack Maydang Tobogi, Amalaya Hoji, Sanbi Palen Bazaar, even as Moregi Pauji, my table. Sanbi Tabra. Sa tayo sa hoy explain to ganing si ayukong ayuki pong tara makhairom taba matamda border town oiba kui more ward number 7 churen wang mamajai lekai do oidoine leiba yum mama cookie sing na mai thakre na haibo za Oh sanbi huji mai sakra yum do kanagi no masak wing khamanga mabra natraga huji mai sak do kyam yam mai sakrage adu huji mai sa ya hek taba police fire service na singmana kan bukhupi paudi leibra sanbi Oi thok to thok pe thoi ta bada gi budi Manipur fire service ki kangbu laklaga mai kanwai thobok budi chathakre Sanbi to huji thok to thok khram tung da huji More da kai film leiri pamdo huji thok pa abra security force mai kai dei kari thorang sing lokpol habagi huji pau taba gumba leibra sanbi Housi Fawagi when a D Tobok from the junction Bangam the Bana cannot chap Chana Kamba Budingam Dria Dubu cannot may chakra yum the D Hosik me Lena Draba Yumnam Sagagi Yum Amani Hina Tioza. Sanbi More da huji cookie sing na hoi le mi le nadra mai tasing yum mai tharamagi thodok tuma thoi bitare adu huji More da tongan ba nupi se su khongjang ma sangsil hebi pawm su de Sanbi madu matang da huji fol kari information phongbale Hoy aduga atopa thodo amadana thodo aduga ikan kanadana ayupung tarama thoirom taba matamda More da cookie singna khongjang amadi junction khre Hoi Sanbi huji changjaliba cookie nupi sing changjaliba khongjang si kari maram gino kari namak changjaliba no habidi khangmanga maba Anthodok singarang na handagi kano to bane viral oirakliba video dugi matangda yaningdaba phongdok ko ina cookie gi women union ne and human rights na sillaga khongjang ase saruk jangsin khibane aduda khongjang duda chorangna nupi lising ani rom muk saruk yakhi na hai aduga cookie khakna tana atopa community gi nupi su saruk yae aduga khongjang jangsin basing aduna thodok juda January basing phasi tawduna hatkadabani aduga athuba matamda wayal fanghalu adagi cookie nupi singbu ngak senbiu haiba leka sing seasonaki adu sanbi hoji khongjang changsil sing aduda koi security force na ngak senbigi mamidi ubo khopa kai kai ta bi hoji fawja pamdaba thodok sing thoktanaba kaino BSF ki kangbu na sungak seli Nupi sing the sataba miot mina ye mayok tangasi lamdam masigi mafom ke admi ami oiba mi fom pang thok na kre
Hangang Kendra gi luang sangbam makhalai kai community hall the fang thok mi from the chief minister N Biren su saru yakre mi from madura saru yaki ba chief minister N Biren na aten ma matam da pawmi singa unaba amada chief minister na haiki nupi singba ot naiba amadi nupi gi ikai khumnaba ngaptaba singi mayok ta lengak asina matam punamak ta leptuna lei kunai asi nupi singba wang ba thak ta thamba kunai amani tholiba thodo adu kunai asida amuk hanna thoktana ba honasi ngasi state sin batungna nupi singda miot minei sathabagi mayokta miyamna khongjang sangsiliba asigi sharuk ama oina hangang kendrigi oina su khongjang asi sangshin mani sahi asigi me thagi mari da thokiba thodok amagi video social media da viral oikiba adubo yamna tamthiba amadi laibak thiba thodok amani thodo adu thokraba matung me taragani fanda cycle police station da FIR ama register toroba tungda jun kunga mathoi da amuk nongpok semai police station da transfer torki State asida tungan ba thodok kayagi case leiba hariba case asisu khangdok na ba honari ngai da social media da viral oirak thibane nupi ani gi mathakta sathaki ba thawung adubu miyoi bana chatloi da ba lichatni masi miyoi bagi samaj ki mayokta sathaba crime ni hairaduna asigumba crime asida lengak asina tumina leithokloi haiki ngarang nahan video viral namu orakpa okay ekoi sen sesing kira related tawruga yam sachina koina action lowe adu masi simadugi against the statewide condemnation ma we MLA ministers to mayam kuno muki kendra khudima ko koi don bane and amona sugumba isan nisa singi mayok tanna tafa yang ini yang dapat sensasi dengan itu kai kumba mau itu siapa tension lebih dapat apa pandu mulai kau state wide mana company single se tahu ni masih apa yang si lagi kan itu so lagi kan dari pejama yang sih kunna semua pasti kami nak apa tu kau ini miru dia tu negara ini kalau Sathakhiba miyam gi oibu mi famadu saruk yakhiba singna nupi da miot minei sathaba lepu haiba yauna penda bu kholau ke asu lauke viral oirakliba video amada India pumbagi miyam na makeup thoktuna condemn tawnarakliba asi haukhiba numit humbraga nipani kadai da leirubano haina India gi prime minister Narendra Modi yauna India gi mipum khudingmak mahesor thongnau jamna wahang tawrale ngasidagi numit kharni gi mamang da nupi anida ka henba thabak chathabagi video ama viral oirakliba thodo adubu yaning daba utpa oina ngasi Delhi gi mafam amada fang thokpa paumi singa unaba amada haikibani mifam aduda mahana makha taraduna hairiba video aduda sienariba miyoi khudimak matik saba serak pigadabani thodo adu miyoi ba ama oina condemn tawi haiki amarom the numit humraga ni pani surak laba Manipur gi irang asida India gi prime minister khakta natana section kuring maki leader sing amadi India pumbagi miyamna tumina leiruraga khangaudana viral video amada asumna makeup tholakpa ase angak pafawi me ahumdagi hauduna Manipur da thokliba irang asida miyoi samaga ni pugi mathakta leikidre miyoi lising humfugi mathakta mayum makai thadoktuna senakre irang asida FIR lising taruki mathakta register tawkre viral oiriba video adudagi hena sathiba migi mamit kothokuna hatpa mabuk kothok laga hatpa mangak kaklaga hatpa hingna mai thabana chingba tamthiba thodok kya thokrabasu tuminna leiraga ngarang tholakhiba video amada asumna India pumbagi miyam makeup tholakpagi mami uriba asi laibak thibani video adu me ahumda horakhiba irang asigi makha satharpo ina me gi mari da thokiba thodokni thodo adugi FIR me gi taraga nipan register togduna action lokatpa hokrabani hariba thodo asigi video nahan makai leinarabasu tumina leisilaga parliament mi from noma watlingai India pumbada kamdongna sandok laglibano masigi manungda kari aronba agenda leibagino aduga numit humbraga ni pani leptana Manipur mihat mipun thoktuna leiriba asida tumina leiraga khangaudana wangang liba India gi prime minister Narendra Modi na irang asigi matangda second kharak khaktama nganglam labasu viral oiriba video amakhaki matangda nganglamba asina Manipur pumbagi miyamda ka hena nungnangba ama poale haina mahak makhatan tak कल के वीडियो से क्या है कि सब लोग ऐसा लग रहा है कि भारतवासी सब जाग गए हैं पर मणिपुर इतना 78 डेज जल रहा था where डे मतलब सिर्फ एक वीडियो पे सब ऐसा हो गया है कि नेशनल मीडिया पे आप लोग भी नेशनल न्यूज़ है नेशनल न्यूज़ भी है नॉर्थ ईस्ट का न्यूज़ भी है पर आप लोग इतना चला रहे हैं ब्रेकिंग न्यूज़ पे 78 डेज से चला रहे हैं अभी उन लोगों को जागने जागा वो 78 डेज वो लोग कहाँ थे एक वीडियो वायरल होने में वो लोग इतना जाग गया मतलब इवन प्रधानमंत्री भी जाग गया
देखिए तो प्रधानमंत्री ये वीडियो का वायरल होने का वेट कर रहे थे क्या? मैं वो भी पूछना चाहता हूँ. I want to ask to the Prime Minister and to all the political leaders, are they waiting for that video to come out to give the comment regarding the Manipur? अभी मैं भारत के जनजाति जो सब भी है उसको बोलना चाहता हूँ कि अभी जो अभी मणिपुर में क्राइम हो रहा है उसको मतलब बहुत दिन हो चुके हैं और जो वीडियो बाहर निकला है उसके लिए भी मैं बहुत डर हो मतलब हम लोग मतलब इसके लिए बहुत स्ट्रॉन्गली कंडेम करते हैं. बट मैं बताना चाहता हूँ इसे ट्रू मणिपुरी जो मणिपुरी वासी होने के वजह इसके नाते मैं आप लोगों को सब बताना चाहता हूँ कि इससे भी दर्दनाक बहुत हो रहे हैं मणिपुर हो चुके हैं. पर इससे भी दर्दनाक लड़की लोग चोचामपुर में रेप हो चुका है और सब बहुत मतलब जैसे नाखून को निकाल के मार दिया गया है. लोगों को आग के आईबोस को निकाल दिया गया था. ये सब मामले पे चुप क्यों था? पर फिर भी ये सिर्फ दिस इज नॉट ओनली द इंसिडेंट. There are so many hundreds of incidents that have been happened in Manipur, but everyone was silent at that time. But now only after getting the viral of this video, everyone seems like they woke up and that they want to fight for the justice. But where were they from the last 78 days? Sandel District ki Tuibong da masagi JCB puduna thabak suba satkiba miyoi ama kuki singna farba matungda hatkre haina maki thabak suminaba miyoi singna imung manungda pau pirakpa leiri. Maramaduna Manipur lengakna miyoi adugi sapsaba mari makhong amadi langla langjin puthokpiyo haina imung manung amadi laikai miyamna khongjang sangsinkre. Imung manungna kuki singna faraga hatkre haina thajanariba miyoi adu langathel mamang laikai dagi nepram bormani apokpa Rajendro kawi hairi. Thodo asiga mari lena langathel mamang laikai da sathakiba wakat mi from the saru yakibi mera 5b amana haiki bormani sahi asigi Mars thada Sandel district ki Tuibong da thabak suba satkibadagi mari makhong khangba ngamdana leiringai July ki tang 3 da Rajendro ga thabak suminaba Mr. Gopi Joko wa miyoi amana bormani cookies singna faraga hatkre haina imung manungda pau pirakhi. Adubang ngasi fawda asiba haksang sufang malaiti sapsaba mari makhong sukhang mangamdri maramaduna laingak na thidokpiyo haiki. Mahaka thabak suba saminnakiba Mr. Paupi Jaukoba miyoi amana Boromani hariba miyoi ase cookie militant singna hatkre haibagi paw ase imung manunggi miyoi singa pirakre. Bharat lenga ka santi gi wari sanariba NSN IM gi khulai matik sana faiba lanmi singna masage mayumdagi nungmai singdo da faduna pukhiba jet UFK commander ama nungmaina kaptuna halaga hundoklamle. Hariba thodo asi tha asi taraga mapan gi numidang pung mapan makhairom taba matamda None police station gi manung sanba Langkhong part 2 Dailong village da thokibani. Jet UF commander adugi maming Ovid Kamai sahi nifu kawi. Dailong khundagi ne hairi. Asiba haksang None police ki kangbuna lokhatre. Ngarang numidang pung tararom taba matamda Moirang police station gi manung sanba Koren takta kuki khulai paiba singna bom amadi nungmai kapsin ralanda rakre hari. Pausina hai kuki khulai paiba singna ahan boina bom ohum kapsilaki adubu bom sing adu maitei khul sing yobangamdana singkhong amadi labuk tataduna pokhaiki. Madugi matam ikan kanadana nungmai round kya su kapsilaki. Kudakta kun ngakliba kunja singna su handuna maikei animakta ngayak khut thoknaki aso afal di yaw kibalaiti hairi. Lamdam asida kangluk ki oiba irang thoktuna misimina yawraba su tha ani hena Manipur gi matang da wangang dana leirakhiba Bharat ki Prime Minister Narendra Modi na ngarang wafam khara phongdorakhiba adu nakal namatagi oiba mityeng da yenglaga ngangbugum tawi. Maikei ani gi oina yenglaga ngangbiu haina kai samthong maikei gi tongan maira 5 lup singi apun belup ama oiriba kai samthong nupi apun belup ki member Sandra Sakina haikre. Ngasi Manipur Press Club da pangthokiba paumi singa unava aduda mahakna haiki hojik tholiba irang asida maitei nupi oibi singbu ot neikibagi thodok sing lei maramaduna Prime Minister na nakal animakta mityeng sangbiyo haiki. Koi nupi ama oina leibak sigi ama oina koi state chimagi oina koi thongjani ba wafamdi miyeng ama khatta da yengbigano miyeng ama khatta yengbigadi thamoi bongaji animaki khanariba animakse kanana lanino kanana chumino kanana hawino masi taseng hairga da akoi ki nupi mayam ama masi ko modona thokre haibagi paw mayam ama ta khrabani madu taseng animakto mayek sengna asengba reject puthopiraga wado ngabiragadi akoi asuki mati thamoi seng pinjagani duna tabada ama khatang miyeng dadi yengbigano apu miyeng thambigano yam sanna kitang
Mami sing unabadu saru yakiba luf adugi convener khetramim anitana haiki nupi sing the miot minei satabagi video ama social media ra sandora kiba adu matungda amuk hana thoan bigano thodo adu senaba sing lengak na pungkun ga mari ge manungda ahak paserak bibiu haiki ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯀꯔꯝ ꯍꯥꯏꯅ ꯀꯔꯝꯗꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯒꯠꯄꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯟ ꯔꯣꯗꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯦ ꯃꯁꯤꯃꯁꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯍꯤ 19 ꯁꯨꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯗꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯔꯤ ngasi kokomi amadi kaitel fambi ima singa pulaga handak thokliba irang asida thawaina pontha phikraba thobu singi mafomda ikai khumnaba utpagi thoram ama khwaramban kaitel karakta pangthokre thoram madura kokomi gi convener ningombam jitender na phongdo khibada thokliba irang asida leibak ningbasing maira paibi sing amadi tokhai bulup sing na mana pamjaba mongda mapu pandaba amagum sangsilliba lanjang asi kokomi gi maikai digi yamna nungaijadi Masina maram oraga ikoi puna tasan mathau tai haina maikai kyarigi lakpa ima sing da kokomi gi apamba sing adu thamnanaba mangda thamjaraga ngasi gi mifam ase pangthokpani punsan ba haibadu leitabana mana thokpa mafang sanabana maram oraga panthung pham yauba ngamloidori maram aduna leibak miyamna su aikoina tawriba thabak asi karai fawu chumlibano natragana karai fawu lalibano haibadu khanthaba matam oire ngasi aikoina thengnariba lanfam asi sin kuki narco terrorist singani haibasi khangwa mathau tai haike ngasi gi thorom madu da iramdam asi ngakna da bo honabada thawaina phone thafi kiba singi mafamda leisu katune ikai khumna bo otki thorom madu da kaithel fambi ima sing yauna miyoi kyana saru yake ngasi kokomi amadi kaithel fambi ima sing na sinduna khwairamban kaithel la phang thokiba iraiba ki damakta kathokraba athoba sing da ikai khumnaba amadi miyam gi mifam na tongan bo warep tarani thui lokre Warep sing adudi sin kuki narco terrorist aggressor sing bo apun bagi fangal na lantheng naba aikoi masel onsin aduna yana da balai ribasi tokpa Manipur da tokhai balengak seman daba narco terrorism maru fang na Manipur gi muthatpa maham tarba aikoi gi akoi bagi phibam ifa ipuna torombagum yokhatlaga amuk hana hingat hanba akaknaba sahi amana warep fam tangkak oiraga Manipur ge scientific oiba NRC ama semnanaba government taksinba lanjenar leba singi leifam safam semgatnaba government na sinbiba irang asigi horakfam thidoktuna achumba wail puthoktuna tangdu leitaba puraknaba government taksinba lanthengnariba iraisa sing mitei gi khunai lonchatta namungba mi laina yadaba thabak tawdaba aikhoigi sanmit lon fagat hannaba thabak kanba lichat sagatpa makatana sanmit lon da kaidananaba kaithel thingba ban blockade tawba lepa amadi Manipur assembly mifam athubada famdana thokliba thodo asigi tungda tungkoiba waroisin puraknaba honabiyo hana phongdoke nupi ani da sathakiba thawongbo kaithel nupi apunba akanba mongda yaningdaba phongdorakpaga loinana hauzik lamdam asida thokliba tha ani helaba kanglupki irang asigi matangda Bharat ki prime minister na wapam amata phongdokki dababu yaningdaba phongdoktuna khongjang sangsinkre ngasi nungthil khwairamban nupi kaithen anigi karakta kaithel fambi singna sangsinkhiba khongjang aduda kaithel fambi ima singna pendaba kholau singlau khongjang aduga mari leinana kaithel fambi singna prime minister Narendra Modi na asuk kuibasi tuminna leiraga parliament fam daida nupi ani da sathakiba video adugi wakak ngangam laga lamdam asida thokliba thodo asigi matangda wafam amata phongdok lumdaba asigi akanba mongda yaningde thodo adugi victim nupi ani aduna makoida rap sathakide haina phongdok krabasu national news channel kharana rap sathaki haina phongdok laglibase angak papoi athuba matamda sengdoraktrabadi defamation case tawragani haina ima singi mihut amana phongdorakle miyoi ani khattanya sumai tawdana rep tawbre khokre na miyoi bagi sarang takki thabak ama ulakpacha masida aikoi nupi amoina nupi da sugumba project tawpasi yaning da habi kadem tawni adubu aikoi na kadem tawraga maduda prime minister na hangoi di ani makhairom hemji prime minister na wahi ambo haidana karim khangba sa tumina leithoga arang parliament amam daida pura aga sugumba
torture to ba mi si ya pachera pigadali dandi pigadabane haibse khoisu ya adu waragadi nupi ga torture to ba yaning de nupi ga anhan ba yaning de ba prime minister ge achi nupi kunai na si da awa ba ba jing hange mayum tum ham lai dana soro ko ol ga lai re sigi awa ba si ma ubi da bra si so atuma matam da ubi raga asigi kunai si da macha kaina mama ka ya milu gi pirang kang diba aduga nupi angang da ol lai dana uki singna ai khoi da angang pa phang na torture to dana ijat mangan dana kaya ma taw diba ko che karin ta udre ai khoi gi di madu yam na hena kudong tiba ka yom na problem thong ka dai na koi mai tai gi di ai khoi ingda chi ai ba ngat tan si bada masi moi na taw diba ne ba si ai na wala de kar ma ma macha na ingna chi na lai wi ya ga da gi ba si sing di loi tu moi na ma ga kari ta hai da nupi ani khat da gi wang ngang ba khoi gi mani si ngang da ba mai ho di sia masi si ai khoi chu ka den taw Manipur Praja Khudimuk Nupi Singba Awang Bathakta Ikai Khumnaba Ngaktani Adubu Kanagumba Miyoi Kharana Nupi Singba Tathi Tawaina Torakpa Maramna Miyambu Ikai Furup Khumhanba Haibasi Yamna Laibak Thibani Haina Wangkai ACG MLA Thangjam Arun Kumar na Phongdokre Waphamasi Wangkai Apunba Maira Faibi Amadi Club Singda Sinduna Wangkai Bisal Market Manakta Phangthokiba Wakat Mifamda MLA Arun Kumar na Phongdokiban MLA na Makhatana Hai Lan Oirabasu Tauba Yaba Amadi Yadaba Haiba Thabak Thorum Kya Lairibani Asigumba kayasi tangai fadana ngakna chatpa mathau tai handak nupi anigi matangda viral oirakliba video footage aduna lamdam sibu malemgi miyamda lana uhan khibasi laibak thibani makhatana sigumba tahaidaba amadi yenghaidaba thodo asi matungda thoktana ba khona minasi hiram asida lamdam asigi CSO sing amadi miyam hopna bhab tamina basu mathau tai haibu wafamsu wangkhai asigi MLA Thangjam Arun Kumar na phongdoki Parliament ki mamangda Andor kiba video clipping do urubada Manipur ki miyamda Manipur ki rengiba praja khudimukta thamoida nungai taba pawa ekoi khudimukta nungai taba leiba aduga tholak leba video duna fataba criminal yo wakhan kenba miyoi kharana pangthola kanda ekoi ki Manipur da leiba miyoi khudimuk sibu adugumba picture chat koina uhalakpa national level da international level da ekoi Manipur da leiba jati singbu yam lana uhalakpa adugi tanja sida ekoi na karigum thapak khara toraga masi ekoi Manipur da leiba khudimak ekoi nupi bu ikai khumjai nupi gi jan ngakani haibagi wakal chen ma miyoi ngakani kana gumba criminal khara tobuduna ekoi puna bu chen da le haibagi adugumba paujel du bijanabgi namta ekoi ngasi gi dana si pangthok sabani Peace and Relief Committee Singjamai Asina Sinduna Ngasi Singamakong Singjamai da we condemn crime against women Haibasigi banner asigi makada wakat mifam satakre Ngasigi wakat mifam maduda RD and PR Minister Yumnam Kemsan haikibada irang asina miyoi lising kaya relief camp sing de leiba mayum makai bai thadok pikiba mama mapa macha kaya kaina kiba asibu nungai tabo phongdor kibaga loinana Santi leitaba leiba amata saukhat pangamde haibu wafam sing phongdoki criminal minds se bani ye karakati ko hoge adai koi kidi the strongest amra like ai started eva kidi in to gari le na nasi wa ka tu ba do sin da yang no ai to do me am su toki ko ke to do sin ko da so do le na sai relief camp da ni sing ga ga le mani hai ba Jadi tanggung legal le mayung may sa di ba masama susi di biaw di batu ba kaya situ pun mangin kira kanda Manipur da santi or piyo ini na piltong jadi santi le tabale ba amata sa pagde ate adna santi program hono ba ay pwede ba kay kalobi na siya Nakalamuram da wakat mi famadu saruk yakibi gurumayum gunabati kaubi ima amada phongdok kiba da ngarang nahan nupi sing da sathaki ba video ama viral oirak kiba asibo akan momong da condemn tawbagi damakta ngasigi wakat mi famasi sathaki bani loinana naga kuki maitai ni haiba nakal namati gi oiba wakalo leiti loinana crime adu da sienari ba miyoi khudimak logi oiba akan ba serak pi gadabani hairi ngasi ekhoina afamasi da singjamai kendra gi oina lekai gi oina thongnaruba tawdana ngarang nahal video ama viral oirkiba issue aduga thongdok aduga mari leinana madubu strongly condemn tongna bagina makta thongnaruba leitana phangkiba mi phamning asi se ngarang tang mari da thokiba video ni haibidi hai adubu ngarang nahan tholeiba aikhoibu yamna izat mangningo aiba prithibigi mi pung khudimangna aikhoibu hingchai ai tamu oina lawba yabagi pot
video ama tholopase akoi highly strongly condemn tawi aduga matang asida nupi oibida nupi oibi habasida akoi naga kuki maitei mayang adugumba adugugi kaino khaidokpado amatal thamde akoina nupi oina uragani akoina thongdok ado mioibagi satnabigi wangda saram chatba akoigi mioibagi minungsi yaudaba thongdok adugi damakta akoina mafam asida condemn tawna bain famase famjabani aduga madu akoina highly condemn tawi athuba matamda maraleba mioising adubu kwaidigi sawba imam thokpa dandi pibiu haina akoina appeal tawjari Manipur da hojik tholiba wathok ase numit humni gi manung da waroisin purakpa ngamdrabadi MLA dagi moral ground from thada u haiba warol yawba memorandum amamam yaripok apunba ima lupna MLA ahum da pisinkhre yaripok apunba ima lup ki thomi singna ngarang wangkem SG MLA Megachandra hairo kendra gi MLA TS Radishyam amadi Androy SG MLA TS Syam Kumar gi mayum singda satuna memorandum amamam pisinkhibani hari MLA singda pisinkhiba memorandum aduda numit humni gi manung da MLA singna Manipur da tholiba wathok asigi waroisin purakna bo hona bigadabani karigumba hariba numit asigi manung da waroisin purakpa ngamdrabadi moral ground from thadokpiyo amadi lamdam asigi ima singda kuki militants singna thingna bada hak adu pibiyu haiki Imalupna kutu kulai faidana lanting naragani highness memorandum adu da falli hari. Imphal iski yangang pukpi police na miyoi amakan bangamkre. Miyoi singarang ayupung taramathoy muktaba matam dalitan police station gi manung san laiba Mahadeva Singh dagi fang kibani. Miyoi adugi maming moirang them nauba allies Sonamani kawi sahi kunga mga sure apokpagi maming na moirang them lemba maitei kawi. Moirang thamna pokpi dagi ni hairi army na mafam aduda miyoi ama satuna leiri haiduna police ta pau firak padagi police team amana satuna mahakpu phangkhibani amasung imung manungda sinakre hairi makhatana yengang pokpi police na routine check up tawring eda miyoi mari fagat kre makoi sing adu Kamjong district ki manung san leiba Singkap village da thabak subagi lakpani hairi makhatana imung manungda sinakre hairi Nupida ikai kumnadaba thawung yaning de senaba sing ahak paserak fi gadabani haina Kaksing district ki wabagai lamkai kaithel da nupi miyamna wakat mi fam phangre yellow mi kanbalof kairak wabagai hiang lam khoidum sekmaijing na sinduna sathakiba ngasigi wakat mi fam aduda miyamna leibak ngak pangamdaba chief minister MLA fam thado kadabani Luraba leibak ki irang asida politics tawbigano India government amasung Manipur government ki anauba agenda miyam da khangalu lup khudingmak amatoina punsilu Manipur da NRC sanahalu Manipur da lengak ani leibi yaroi kuki militant single lainariba su lokthok kadabani haibun sing bathaba placard sing paibaga loinana lambi mayai da thoktuna nupi da henba thabak chathaba yaning de Manipur da lengak ani leibe yaroi Manipur da NRC satna halu waroisin purak pangamdaba Minister MLA Singh from thadau long live Manipur haiba kholau kya sulaw khongjang adu da saruk yarambi sanabam khambi kobi mera faibi amana phongdorakpada nongpok semai gi mafam amada haukiba me thagi mari da thokiba thodok amada kuki nupi anibu mafi thongandana miyam mangda sadan kiba thawung adubu mama oibi singna thamoi sokna yaningde asigumba yenghaidaba thawung asi chathakiba saram chat pasingbu lengak asina athuba matamda matik saba serak piyo haina taksilakli mahana makhatana phongdorakpada tha ani makhai sujilaklaba Manipur gi irang asigi matangda di center amadi Manipur lengak na karigumba wafom amata phongdoklakpa leitraga mafi thongdaba nupi ani uru badagi mamit pang thorakpa asi Manipur gi miyam na yaning di haiki Megi tang mari da Thaban district ki chemai nokok chemai da akoi kuki nupi ani bu akoi phi thongdana chalhan ri badu madu ima singna ngasi yaning de haidana akoi ngasi ka gem tawjabani aduna sugumba akoi gi yanghai daba sugumba saram chai chat pami wei sing chibu athuba matamda sarkar na matik chaba dandi piu aduga thani makai sujala phauchida Bharat sarkar amadi Manipur sarkar na karimata haidana lairakanda ngasi phi thongdaba nupi ani urakanda mami pangthorakpase ngasi gi Manipur da laiba miyam akoina Manipur da laiba mama obi amadi nupa nupi puni puna mangna khoi yaning de haidana khoi ngasi gi wakan phamjabani haukiba me thagi tang mari da Thobal district ki mafam amada wifi nupi ani bu phi thongandana miyam mangda khonggoina kiba thodo adubo akan mongda yaning da phongdoktuna ngasi Sandel women market Sandel nupi singna wakat mi phom sathakre Naga Women Union Manipur gi meeting makada Naga Women Union Sandel na sindu na sathaki ba ngasigi wakat mi fam adu da saruk yarambi nufi amana phongdorakpada thokliba thodo adu mama mache masal masak khangdaba pokpi ba mama bu masak khangdaba khongoi nabi ba sa sanda sathagadaba thongni asigumba lisat asi jat bijat khaidana mama oibi nufi singna yamna kanna ya janingde
akan mamong da condemn tawi thogdo adu da senabasing athu matam da fabiduna akan ba action lokhat pi haiki wakat mi form da miyam na lamdam masigi nupi sing da sathari ba thawong asi yaning de we want justice haibo kholau kya sulaw si akhoi gi iram dam da thoki ba thodo asi sa san da chatha ga da bali chat maji machan masak khang da ba mama bu usitaba ma masa mui masa mak tu mama sing na poraga mui bu popiri ba mama ni mak na khan bangam da ba iram dam sigi nupi mayam da chathari ba adu yam na tam thi khraba machi machan da khongoi ba madu gumba li chat to yam janing de yam akan mamu yam kandin tawjari Manipur asi India gi saruk amani khana matam sana thabak lokhatlam labadi ngasi tholiba mihat mipun asi yongna thoklam loidawani haina hana Manipur lenga ki minister oiramba peace committee kaksing gi ex advisor nungmaithem nimaina phongdorale ngasi kaksing wari panjau palum da leiba all as home da phang thokpa pawmi singa unaba amada wangang na duna nungmaithem nimaina mathaki wafom asi phongdokibani nimaina makha taraduna hai ngarang Leiba asigi Prime Minister Narendra Modi na Parliament ki mamang da Manipur da nupi anibu mapi marol amata yawan da na ikai kumna mamangan ki batawong adu India amasung Manipur gi thokai da ba thodok ni haina yaning da ba phongdok ki baga loina na mara leiba singbu logi oiba sabsa ba thabak lokhat kani hai ki ba adu maram yamna sai amasung maha ki wafam adu gi damakta leiba asigi PM bo thagale adu mainamak Tha ahum sujilakadoraba kuki terrorist singna Manipur gi singat tainaba mafam singda Lanka Rabongi lamda mai thaba dongna tumna mai thaba mishimina kya thokpa aduna ngasi fawda Modina machinna wahi amatta fawba haidaba asi peace committee kaksingi maikedegi yamna kanna yaning daba fawi Modi amasung BJP gi lenga asigi thawong asi yaning de haina su phongdoraki Imphal East District Police na fare hariba MD ibungo Elias Abdul Hilim sahi kuntraga nipan apok palai kidaba tomba ipum mafan dalaiba miyoi asi prepak pro amadi party gi fingang lanmi ga mari amata lainadi party gi ming season aduna hojik thengnari balan asida masagi kudong saba launanaba kanagumba amatana tawigano haina prepak pro media coordinator lanchen bana thadurok pacherola man hairale Department of Geology Waikom Mani Girls College na sinduna ngasi departmental seminar kam interaction program ama college asigi seminar hall da pangthokre college asigi principal professor Manoranjan Sharma amadi head of department geology RK Ranjita Devi na athoiba mithung sing oiduna haudokiba interaction ge thoram aduda Manipur University Kanchipur Imphal ge senior scientist and project officer Seismological Observatory Dr. Manichandra Sanaujamna special guest speaker oina saruk yaduna landslide earthquake amadi natural disaster ga mari leinaba hiram kyara wangaki tongan ba social media platform singda handakta nongna viral oirakiba cookie jogi nupi ani fi thongandana masing yamlaba meitei nupa mayamna natai sadaba mawngda koipu puraga satkibagi matangda video ama viral oirakraba matung ngasi Longmai area gi women's miyam thoraktuna Longmai bazar da akanba agitation chathakre nupi amagi izzat manghanba khaknatana fi thongandana mayam mamang de ikai ba nanghanba amadi hatpi ba haiba ase miyoi ba amana tawgadaba thong nate maral leiba sing athuba da dandi pigadabani haina haikre viral oirakliba video aduda tawriba thabak sing adu mama oibi sing na yaning de jat bizat khaidana mama oibi sing na nupi otpa yaning de nupi bo hanthana yengbiba asi yabangam loi nupi bo hanthaba thakta saram chat ke tawba sing lengak na athuba da fabiduna akan bachirak pigadabani haiki tungi punsida sigumba tawhaidaba thabak thong sing asi tawdana naba Manipur state amadi India lengak na akan ba mawngda nupi oibi sing gidamakta protection PBU amadi Manipur haibalam asi nupi oibi sing bu sep oidabalam amani haibada landre haiki Haukiba July tang marida Sengmai Police Station gi manung sana leiba laikin thabida khun ngakpa satkiba thodokta laikhidaba thongna faraba mafari ani sagol sem ngan leiba maitei apokpa sagol sem ibomsa maitei amadi irengbam singkai ngan ba maitei apokpa irengbam dana maitei ani gi mangani leihul thoram lakliba July tang kun go humdoida nomaijing numitta Rural Youth Development Organization RYDO Club Sengmaijing khunaugi lampak ta pangthoklagani hari
Hariba thoram asida iramdam asida leibiriba maira faibi ima ibel CSO organization imung manung sagai natai marup mapang punamakna matam sana lingbirektuna saruk yabiranarba nolukna JSC amasung imung manung na paujelagli Thawbal district ki mafam amada miyoi khuzuk kharana nupi gi mathakta sathakhiba thawdo asi ururaga matam amada Assam Rifles na thangjam manorama mihat adubu nahungna na ningsinghale mainland India gi mafam atei dasu asigumba thawdo asi thoidokna anaubu natre adubu maitei singdadi handaki thawdo asina ahan bani puwari da amukta thokidre adubu karidagi asuk thamoi kanba thabak tawba ngamlakhibano asigumba mathung hoktaba nupi khunaibu ikai khumnaba manghanwa thawdo Manipur yawsilakpa asima yamna laibuk thibani thawdo asina Bharat ki Prime Minister Narendra Modi na nahungna mikap tholakpada natana thawdo asige haurakpham karidagino haibasi thidokpham thoi Kuraki ina lai saba miyoi kharaga tokhai taba pamba cookies single lautunaraga satharak manba thawdo asina maitegi mathakta cookies singna satharakpa genocide asi kupsinaba honaramba oiram doidoribra Thawdok sing asi Manipur government na daita pufam thoi maitei gi yum kaya mai thakiba matamduda Central Force ki mamang maktada maitei masa kaya cookie sing na sasan tanbagum koitan tanduna mihat mipun sathakiba matamda karigi Central Force sing na tuminna yengduna leikibano mamangda amukta thokiriba mongda maitei sing butam thina ot neikiba adudagi khangba ngamdraba maitei sing na sagi lamchat asi chalakpa oirambasu yai Matungda makhatana asigumba thawdo asi thoktananaba India laingakna maitei singi mathakta lal horikliba asigi achum aran thidoktuna waroisin ama puraknaba Kanglei People's Confederation ge convener kaithelakpam London hairagli Social media da nupi anigi video clip viral oirakliba asida senaba musing thigatba fagatpa tawbutanatana mating pangani haina Peace and Reformation Manipur ge advisor Thoksom Basantana haikre ngasi club asida pangthokiba pawmisinga unaba amada mahakna haiki club asina sinduna nongpok Ingkhol Pioneer Club sangle na pangthokpa press conference amada advisor gi pham puriba Thoksom Basantana asumna hai thawong adu akanba mawong da su condemn tawi state government na state asida central government na santi leinanabagi thabak thorom paikhallakpa matamda angamba mateng pangjagani su haike oirakanda yamna mawong tadaba media da yumpham yautwa wahi wata sijanaduna kanagumba community amabu atamna na hathengna mangalage matagum phongdorko wafam adubo Peace and Information Committee Manipuna hathine lawi media housing sina misyang khana go mawongda asengba wasak adubu mafam khangtana rep tawdaba miyoi amabu rep tawi haina video clip singda amadi TV channel singda phongdorpa adubu Peace and Information Committee Manipuna condemn tawi aduga loilana haiba adu kuiraba kangki oiba irang asi tha ani hendelaga phawboda government of India gi thokpuriba makok oiriba Prime Minister Narendra Modi ji na wafam amphau phongdoktana haiba Manipur gi irang asibu Sukang Kangana Labagum, Yam the Kolauke Lauduna, Wapam Kongo Nabakara, and the Taknarabu Dotumin and Shilaga, and the Parliament Nikongi, Bunchum Chechen Mamanga, Hariba video clip Aduda Yumpam Oirakanda, Yam the Pazetaba Monga Mahana, then the Taro Habit the Matadi, Tasenga Adugumaba, Yupi Obisinda, Waidaba, Pitongaba, video clip, Aduki the Matadi, Peace and Information Committee, Atamana, Madubu Yam Tia Condemn Tawi, Hariba Mishat, Mio Singatibu. Criminal tawba pambi miyoi khara khakta yumpham oirakanda community amabu manghananaba ekhoida thamagibo wafambudi ekhoina yaba ngamloi maramdi haiba miyoi singadu miyoi khara khakna criminal tawba pamakanda miyoi khara khakna tawraga ekhoigi society asibu community asibu manganaba honarakanda lana chatchinaba yoga asibu nathainanaba honabani haiduna Peace and Information Committee condemn tawi Mahiroi Kunai Amadi Lamdam Asida Santi Purangnabagi Wakalonda One Voice One Manipur Haiba Poster Campaign Ama Hodok Le Haina Manipur Youth and Student Union Maisugi President Wahengbam Tanu Sanuna Paumising the Fondorakre. Porompata Labor Mahiroi Luf Asigi Office the Pangtokiba Paugi Mi from the Tanu Sanuna Hai Tungi Yumbiral Urakadoriba Mahiroi Sing the Makal Amatagi Aki Akang Lehendanaba Santi Oina Mahi Tamba Fanganbiu. Nungsi sanana leiminariba Manipur gi miyam gi marakta miyoi kharana irang sagatuna aki akang nanghaliba si khudakta lepiu masina mahiroi kunaida achouba chaitheng ama pibata natana lamdam sige miyam awabada kham thengnare asigumba kaya asina maram oiraga
Howdokliba poster campaign asida lamdam sigi miyamna support tobiyo haibu wafamsu Manipur Youth and Student Union gi President Wahingbam Tanu Sanu na phongdoki. Isugi One Voice One Manipur haiba poster campaign asi howdok sare aikoi idam da masda laiba aikoi punama amato na pensilasi amato oiba Manipur kanana bi damakta aikoi khonsung agenda amata da singsiminasi haiduna ahamid haizari lamdam asida hokiba megi tang ahum degi thokiba laibuk thiba Hinsa yauba thodokchi makasa satharakpada ngarang yang nuaitaba video viral am oikhiba nupi gi phi thongdaba haksang uthoktuna miyam mamangda puduna sakhiba adugumba uhidaba tahaidaba lisat adubu maduda senariba khoigi miyam khuding senaba khudimak ain goba logeba serak pibiu haiduna maisugi mekedisu lenga ta kunising sinjari loina na ngasi Manipur Youth and Student Union na hek akoi lupa seling kasar padagi tongan ba lamdam sigi thodo to kada miyango sumnaraga tongan mating pangjaduna lakli haukiba migi tang ahum dagi sathare liba hinsa gi thau sida tongan ba relief camp sinda mating pang I loina na tungda su pangjakhigani sigi poster campaign siga mai leina ba akoi awareness no phum petimakta sandoktuna akoi laksagani miyamna support tobiu amadi mating pangbiu Maisum yam gidamak-tani Manipur gi apun basaktam kai bayaroi Manipur gi apun basaktam kai na ba sinara pakudi makimayokta maisuna lepli long live 24 Narco terrorism lal da nupi oibigi izzat khongoi na ba yaning de haibagi banner makhada Sagolban Moirang Lerak amade Sagolban Ibudo Mantri Laikai Maikei adongi Maira Paibi singna sinduna ngasi wakat mifam chathakre against narco terrorism and physical assault to women haibagi banner makhada Tera Ideal Club na sinduna Tera Kaithel da wakat mifam chathakre wakat mifam aduda respect women for a strong nation our women our pride crush narco terrorism now respect our mothers, sisters, daughters, women's safety, our priority. Say no to narco terrorism. Haibana sing bathaba placard sing paiduna kongjang sangshenki. Nupi anibu tamthina ot naikibagi watho oiriba viral video adubu Manipur gi ining thau amadi Rajya Sabha gi MP oiriba ining thau Sana Zawba lei sembana akanba mongda condemn taroli. Maitai ekhoi puwari da nupi bu izzat leina thambagi sanabi asigi mayukta sathakiba thawong adubu aduki matik fajadaba ifa ipu singi mamang de ikaiba piba thawong ni haina ining thongna phongdok lali mahana praja miyam da wahan thok leitaba irang sagatpiganu amasung asigumba niyam kaiba thawdok asina hena awa saiting makhata na piraknaba machak oigani haina ining thongna makhata na phongdok lali Delhi da housing miri lising kayana nupi anida sathakiba thodo aduga mari leina na protest tokre protest adu India gi mafam kya dagi kangluf kayana saru yaki protest adu da chief minister Biren resign to hana phongdoki video dukhaki natana housing thokliba Manipur gi irang asi loisan bangamdana santi puraktaba asigi BJP government pu akanba mong da yaning da phongdoragli Culprit Singh adubu athuba matam da chairak pinanaba taksilakli amadi Manipur asida athuba matam da santi hanjan hananaba kholau ke alauki Nupa kharana nupi anibu phi thongandana lambi da chathanduna khongoi nakhibagi thodo adubu yaning da phongdok tuna Naga Women Union Sandel na sinduna ngasi Sandel District Headquarters da leiba nupi Kaichel amasung Thambal Khuren Lamkang Center da nupi singna wakat mi phom phamkre Naga Women Union Manipur gi lamjing makha da phangthokiba wakat mi phom aduda punish criminal save women zero tolerance for violence empowerment women stop crime against women unite against violence today our women our pride respect women and children peace and harmony always demand justice and violence haibana singba warul sing iba placard sing paiki kholau ke asulauki Thawal district ki mafam amada thokiba nupi ani da sathakiba thamoi sokpa thodo adu akan mamong da condemn tawi haina Biswa Hindu Parishad Manipur upapra na thadorok cheron amana phongdorali cheron asina hai asigumba thodo asi yamna laibak thibani asigumba thodo asi matungda amuk hana thoktana naba logi oiba matik saba dandi pibi o haina su Biswa Hindu Parishad ki cheron asina makatarakle Nupi anibu khongoi na bada sena bade haiba miyoi amasu phana na bage makta police na mayum da thiram le tungda miyoi adugi yom miyam na mai thakre Kuki sing na more da mi leina drabe mai tai gi yum mai thakre police station mamang da nupi sing na khongjang changsing kre
नुपी सिंह मियोट मिने चथबगी मायोक्ता सथखिब मियाम गी मिफम चीफ मिनिस्टर सु सरुक याख्रे नुपी समाज की मायोक्ता चथरक क्राइम लेंगा असिन तुमिन लेथोक्लोय हाइख्रे हौखिब नुमित हुमरा निफानी कदाइदा लेरुबनो हाइना इंडिया की प्राइम मिनिस्टर नरेंद्र मोदी यावना इंडिया की मिपुम खुदिंगमक्ता महेश्वर थौनावजमना वाहंग तौरकले Sandel tabak suba satkhibadagi thiba khangdan lerakhiba miyoi ama kuki singna faraga hatkre haina imung manungda pau pirakre Indonesian IM gi lan misingna masagi mayumdagi numai sindon da fadna pu khiba ZUF ki commander ama numai na kaptuna halaga hundok lamdai Irei baki damakta kathokraba athauba singde ikai khumnaba utkibaga loinana miyam gi mifam na tongan ba warep tarani thui lokre amadi nupi anibu masada fi thongandana khongoi nakhiba thong adubu yaningdaba phongdoktuna mafam kyada miyamna khongjang changsinkhre